ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯨꯈꯣꯏ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏꯒꯤ ꯂꯣꯏꯅꯕꯤ ꯊꯝꯕꯥꯜꯁꯨ ꯏꯄꯪ ꯄꯪꯖꯔꯒ ꯊꯕꯛ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯗꯒꯤ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯥ 3 ꯐꯪꯖꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯨꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯦꯜ ꯄꯨꯝꯕ ꯇꯨꯡꯁꯤꯜꯂꯒ ꯂꯧꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯦꯜ ꯊꯤꯔꯨꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯂꯧꯄꯨ ꯑꯁꯦꯡꯕ ꯑꯣꯏꯔꯝꯗꯗꯨꯅ ꯂꯧꯗꯨ ꯂꯧꯄꯨꯅ ꯃꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗꯒꯤꯗꯤ ꯂꯨꯈꯣꯏ ꯁꯨꯅꯤꯡ ꯆꯠꯅꯤꯡꯕ ꯄꯨꯝꯕ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯌꯨꯗ ꯑꯗꯨꯝ ꯊꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ "ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯕꯨ ꯌꯨ ꯊꯛꯄꯁꯦ ꯈꯔ ꯍꯜꯂꯨ ꯀꯩꯗꯧꯒꯦ? ꯏꯃꯨꯡꯁꯦ ꯏꯃꯨꯡ ꯑꯣꯏꯗꯔꯦ꯫ ꯅꯨꯄꯤ ꯑꯩꯅ ꯍꯣꯠꯅꯕꯁꯤꯅꯗꯤ ꯊꯨꯝꯇꯦꯛ ꯉꯥꯇꯦꯛ ꯐꯥꯎꯕ ꯀꯣꯟꯅꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯃꯥ, ꯁꯨꯔꯨ ꯅꯣꯝꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯗꯨꯛ ꯋꯥꯅ ꯇꯥꯟꯖꯕ ꯂꯟꯊꯨꯝ ꯃꯌꯥꯝꯗꯣ ꯃꯤꯅ ꯂꯣꯏꯅ ꯃꯨꯟꯈ꯭ꯔꯦꯗꯅ ꯀꯥꯟꯅꯗꯦ꯫ ꯑꯩ ꯄꯦꯟꯅ ꯊꯛꯂꯒꯗꯧꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯄꯦꯟꯗ꯭ꯔꯤꯕꯗꯨꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯅ ꯅꯅꯥꯏ ꯅꯨꯄꯤꯁꯨ ꯄꯦꯟꯗꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯁꯨꯗ ꯅꯣꯝꯗ꯭ꯔꯕꯗꯤ ꯏꯆꯥ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯆꯥꯅꯤ? ꯃꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯀꯩꯗꯧꯒꯦ?" ꯑꯩꯗꯤꯅꯦ ꯀꯅꯥꯒꯤꯁꯨ ꯀꯔꯤꯝꯇ ꯈꯜꯂꯔꯣꯏ꯫ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯌꯨ ꯊꯛꯄ ꯇꯣꯛꯂꯣ ꯍꯥꯏꯕꯗꯣ ꯍꯥꯏꯅꯨ꯫ ꯃꯗꯨ ꯇꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯐꯨꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩ ꯌꯨ ꯊꯛꯄ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯌꯨ ꯊꯛꯄ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯋꯥꯈꯜ ꯋꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ "ꯍꯦ ꯅꯣꯡꯗꯝꯕ, ꯅꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯋꯥꯅ ꯁꯨ ꯅꯣꯝꯗꯨꯅ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜꯅ ꯂꯩꯖꯕ ꯂꯧ ꯑꯗꯨꯁꯨ ꯃꯤꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯁꯨ ꯉꯥꯎꯆꯠꯅꯔꯤ꯫ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯀꯔꯝꯅꯣ ꯑꯩꯅ ꯁꯦꯝꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯃꯪꯒꯣꯜ ꯙꯥꯔꯤꯗꯨꯗ ꯐꯝꯂꯒ ꯄꯦꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯗ ꯀꯞꯂꯤꯕꯣ?" "ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ." "ꯄꯥꯕꯗꯨ ꯑꯃꯨꯛ ꯌꯨ ꯊꯛꯄ ꯆꯠꯈ꯭ꯔꯕꯣ?" "ꯆꯠꯈ꯭ꯔꯦ꯫ ꯅꯄꯥꯅꯕꯨ ꯌꯨꯒ ꯊꯥꯅꯕ ꯌꯥꯕ ꯅꯠꯇꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯆꯧꯕ ꯃꯃꯥꯅ ꯋꯥꯈꯜ ꯋꯥꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯑꯉꯝꯕ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯨꯈꯣꯏ ꯌꯨ ꯇꯞꯇꯥ ꯃꯈꯩ ꯊꯛꯂꯒ ꯂꯝꯕꯤꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯝꯕꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯩ ꯍꯨꯔꯥꯜꯂꯒ ꯍꯦꯛꯇꯧꯒꯤ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯉꯥꯎꯔꯤ ꯉꯥꯎꯔꯤ "ꯍꯩ, ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕꯗꯣ? ꯍꯥ? ꯀꯩꯗꯩꯅ ꯇꯧꯔꯤꯗꯨꯕꯣ? ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤ?" "ꯏꯇꯥꯎ, ꯃꯤ ꯂꯥꯛꯑꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." "ꯑꯁ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯁꯤꯒꯤ ꯌꯨ ꯉꯥꯎꯕꯁꯤꯕꯨ ꯍꯦꯛꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯍꯦꯛꯎ." ꯂꯨꯈꯣꯏ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨꯗ ꯊꯧꯁꯥꯗꯅ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯍꯦꯛꯂꯒ ꯂꯩꯕꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ "ꯑꯍꯜ ꯑꯃꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯍꯥꯏꯕꯒ ꯑꯝꯇ ꯇꯥꯗꯦꯅꯦ꯫ ꯅꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯎꯗ꯭ꯔꯣ, ꯍꯩꯅꯤ." "ꯈꯨꯔꯥ ꯃꯥꯃ ꯀꯥꯏꯅ ꯑꯝꯇ ꯍꯥꯏꯗꯦꯅꯦ ꯃꯁꯦ, ꯅꯃꯥꯏ ꯍꯦꯛꯇ ꯇꯧꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯑꯉꯥꯡꯁꯤꯡꯗꯨꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯂꯨꯈꯣꯏꯗꯤ ꯃꯍꯧꯁꯥꯅ ꯑꯗꯨꯝꯅ ꯇꯧꯕꯅꯤ, ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥꯅꯤ ꯈꯟꯅ ꯇꯥꯕꯤꯗꯗꯨꯃꯛ ꯃꯈꯣꯏꯒꯤ ꯍꯦꯛꯐꯝ ꯊꯣꯛꯄ ꯍꯦꯛꯂꯝꯃꯤ꯫ "ꯑꯁꯤ ꯈꯔ ꯍꯦꯛꯂꯤꯕꯁꯤꯅ ꯌꯥꯍꯜꯂꯁꯤ꯫ ꯃꯄꯨ ꯊꯣꯛꯂꯛꯂꯒ ꯑꯃꯨꯛ ꯆꯩꯔꯛꯄ ꯇꯥꯔꯦ꯫ ꯍꯣꯏꯅꯦ, ꯑꯁꯤꯅ ꯇꯣꯛꯂꯁꯤ꯫ ꯑꯁꯤꯒꯤ ꯏꯅꯦꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤ꯫ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯁꯣꯏꯔꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ 3-4ꯗꯨ ꯍꯩ ꯈꯔ ꯍꯦꯛꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧꯕꯗꯨ ꯂꯥꯞꯇꯛꯅ ꯃꯄꯨꯅ ꯎꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯧꯗꯨ ꯁꯥꯎꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯂꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯗꯤ ꯄꯥꯟꯗꯗꯅ ꯂꯨꯈꯣꯏꯗ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ "ꯑꯌꯣ, ꯑꯁ, ꯀꯔꯤꯅꯣꯅꯦ? ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯁꯨꯛ ꯆꯥꯎꯕꯁꯤꯅ ꯂꯪꯂꯛꯂꯤꯕꯁꯤꯕꯣ? ꯃꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯇꯥꯗꯥ, ꯁꯣꯏꯈꯤꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯂꯪꯕꯅꯤ, ꯁꯥꯎꯕ ꯌꯥꯗꯦ." "ꯏꯕꯦꯝꯃ, ꯃꯇꯨꯡꯗꯗꯤ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯂꯪꯕꯗꯣ ꯈꯔ ꯄꯤꯛꯄ ꯈꯜꯂꯒ ꯂꯪꯉꯣ꯫ ꯃꯤꯗ ꯄꯥꯟꯕꯗ ꯃꯀꯣꯛ ꯀꯥꯏꯕ ꯌꯥꯎꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯉꯥꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ
ꯃꯄꯨꯔꯣꯏꯕꯅ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯃꯥꯡꯒꯣꯜꯗ ꯄꯣꯝꯐꯤꯗꯨ ꯇꯨꯅ ꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯃꯨꯛ ꯊꯛꯆꯤꯜꯂꯒ ꯂꯥꯛꯂ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯏꯪꯅ ꯑꯃꯨꯛꯇꯗꯤ ꯂꯩꯕ ꯐꯪꯒꯗꯣꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯁꯤ ꯈꯟ ꯊꯝꯕꯥꯜ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯄꯣꯝꯐꯤꯗꯨ ꯑꯗꯨꯃꯛ ꯐꯣꯠꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨ ꯂꯨꯈꯣꯏꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯉꯦ? ꯁꯃꯨꯛꯇ ꯀꯨꯞꯂꯒ ꯊꯝꯂꯝꯕꯅꯤ꯫ ꯏꯟꯁꯥꯡꯗꯤ ꯀꯔꯤꯕꯨ ꯊꯣꯡꯅꯤ, ꯍꯋꯥꯏ ꯃꯅꯥ ꯅꯠꯇꯅ꯫ ꯀꯩꯅꯣ ꯅꯈꯣꯏꯕꯨ ꯍꯋꯥꯏ ꯃꯅꯥꯗꯨ ꯅꯠꯇꯕ ꯈꯔ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃꯇꯁꯨ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤꯕꯨ ꯊꯣꯡꯗꯧꯔꯤꯕꯅꯣ, ꯊꯣꯡꯅꯕ ꯑꯃꯠꯇꯗꯤ ꯂꯩꯇꯅ꯫ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗ ꯀꯔꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯊꯣꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯁꯪꯒꯠꯇꯨꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯄꯨꯔꯣꯏꯕꯗ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯀꯔꯥꯏꯗꯒꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯃꯥ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯥꯛꯑꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯥ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯅꯥꯏ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯈꯛ ꯂꯩꯇꯦ꯫ ꯅꯅꯥꯏ ꯅꯨꯄꯤꯅ ꯍꯥꯏꯖꯕꯗꯤ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩꯅ ꯍꯣꯇ꯭ꯔꯣꯡ ꯎꯔꯕꯅꯤ꯫ ꯑꯩ ꯂꯩꯇ꯭ꯔꯕꯁꯨ ꯅꯈꯣꯏꯈꯛ ꯍꯤꯡꯕ ꯉꯝꯂꯗꯧ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ, ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯁꯥꯎꯅ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯈꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯥꯗꯣꯛ, ꯑꯩꯒꯤ ꯈꯨꯗꯥꯡꯗꯒ ꯌꯥꯜꯂꯛꯀꯅꯨ꯫ ꯅꯈꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯩꯍꯧꯔꯣ, ꯅꯣꯏ ꯅꯨꯡꯉꯥꯏ ꯂꯩꯍꯧꯔꯣ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨꯁꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯂꯨꯈꯣꯏꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯑꯁꯥꯎꯕꯗꯨ ꯈꯔ ꯍꯟꯊꯗꯨꯅ ꯋꯥꯂꯥꯡꯒꯥꯡꯗ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯃꯇꯨ ꯃꯆꯥꯗ ꯑꯀꯟ ꯑꯔꯤꯡꯁꯤꯡꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯕꯤ ꯌꯨꯗ ꯊꯛꯂꯒ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯆꯧꯕꯗꯨ ꯄꯥꯈꯪ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯆꯧꯕ ꯃꯄꯥꯕꯨꯡꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯁꯤꯡꯕꯨ ꯃꯇꯨ ꯃꯆꯥꯅꯤ, ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯅꯤ ꯈꯟꯕ ꯃꯇꯧꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ꯫ ꯏꯃꯥ, ꯄꯥꯕꯅ ꯌꯨ ꯁꯨꯝ ꯊꯛꯂꯒ ꯏꯃꯨꯡꯗ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯕ ꯃꯇꯧꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯃꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯃꯄꯥ ꯌꯨ ꯉꯥꯎꯕꯒꯤ ꯃꯆꯥ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯅꯄꯥꯕꯨꯡꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯅꯄꯥꯕꯨꯡꯒꯤꯁꯨ ꯄꯦꯟꯗꯕ ꯑꯃꯒꯤ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯤꯕꯅꯤ꯫ ꯄꯦꯟꯗꯕ ꯂꯩ ꯍꯥꯏꯗꯨꯅꯕꯨ ꯃꯤꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯃꯇꯨ ꯃꯆꯥ ꯇꯥꯏꯅꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯣꯡꯃꯗꯤ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯈꯨꯠ ꯁꯥ ꯁꯣꯏ ꯌꯥꯎꯔꯛꯄ ꯌꯥꯏ꯫ ꯍꯩ, ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯈꯣꯏꯕꯨ ꯄꯣꯛꯂꯤꯕ ꯅꯄꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯁꯨ ꯈꯪꯂꯤꯕꯅꯤ ꯃꯆꯥꯁꯤꯡꯗꯨ ꯃꯄꯥꯕꯨꯡꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯐꯔꯦꯕ, ꯑꯩ ꯃꯔꯨꯞ ꯈꯔ ꯎꯅꯔꯨꯒꯗꯕꯁꯨ ꯂꯩ, ꯑꯗꯨꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯄꯪꯊꯦꯡꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯥꯒꯤ ꯃꯔꯨꯞ ꯈꯔ ꯎꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯨꯈꯣꯏꯗꯨ ꯌꯨ ꯇꯞꯇꯥ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯉꯥꯎꯔꯤ ꯍꯥꯏꯔꯪ ꯂꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯂꯥꯎꯔꯒ ꯂꯥꯛꯂ ꯃꯥꯜꯂꯤꯅꯤ꯫ ꯉꯥꯡꯂꯤ ꯁꯛꯂꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯤꯒꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯉꯥꯛꯇ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯤꯅ ꯃꯀꯣꯛꯁꯦ ꯊꯨꯒꯥꯏꯕ ꯁꯣꯏꯔꯣꯏꯗꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯒ ꯎꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏꯅ ꯊꯝꯕꯥꯜꯕꯨ ꯊꯣꯡꯒꯥꯜꯗꯒꯤ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯃꯥ, ꯉꯥꯏꯈꯣ, ꯏꯃꯨꯡ ꯆꯪꯈꯤꯅꯨ꯫ ꯊꯝꯕꯥꯜ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯇꯞꯅ ꯑꯃꯨꯛ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯅꯥꯏ ꯅꯨꯄꯤꯗ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯊꯧꯒꯜꯂꯣꯟ ꯈꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯒ ꯀꯥꯏꯗꯅ, ꯑꯗꯨꯒ ꯋꯥꯈꯜꯗꯅ ꯑꯩꯕꯨ ꯍꯥꯠꯅꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯋꯥꯅꯣꯗ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕ? ꯅꯅꯥꯏ ꯅꯨꯄꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯍꯥꯠꯅꯤꯡꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯂꯥꯡꯒꯣꯟ ꯍꯩꯕꯤ ꯅꯪꯒꯤ ꯅꯇꯥꯗꯨ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯅꯨ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯥꯛ ꯇꯥꯛꯄ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯆꯥꯗ ꯑꯩꯕꯨ ꯐꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯞꯂꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯗ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯂꯝꯕꯤꯗ ꯃꯆꯥꯅꯨꯄꯥꯅ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯈꯨꯠ ꯊꯥꯏꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯟꯁꯤꯜꯂꯤꯕꯅꯤ ꯈꯟꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯖꯕ ꯑꯃꯠꯇ ꯇꯥꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯃꯀꯣꯛ ꯃꯔꯨ ꯌꯦꯡꯗ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ
ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒ ꯇꯣꯝꯕꯒꯗꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯥꯕꯨꯡꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯦ ꯊꯥꯗꯣꯛ ꯅꯈꯣꯏꯅꯤꯁꯨ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯑꯃꯨꯛ ꯐꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯅꯥꯏ ꯅꯨꯄꯤꯗ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯃꯛ ꯐꯨꯕꯤꯌꯨ, ꯆꯩꯒꯦ ꯍꯥꯏꯔꯕꯁꯨ ꯆꯩꯕꯤꯌꯨ, ꯑꯉꯥꯡꯁꯤꯡꯗꯗꯤ ꯐꯨꯕꯤꯒꯅꯨ꯫ ꯆꯠꯊꯣ ꯑꯁ꯭ꯋꯥꯏ ꯆꯠꯊꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯏꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯗꯨꯗ ꯃꯈꯨꯠ ꯁꯤꯡꯂꯒ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯃꯥ, ꯄꯥꯕꯅ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? 이마기 야이마, 이마기 또마, 이마부 까리 하요 아이브노. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯃꯆꯥ ꯑꯅꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯆꯧꯕꯁꯨ ꯃꯃꯥꯟꯅꯕ ꯑꯃ ꯎꯅꯧꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯃꯃꯥꯒ ꯃꯅꯥꯎ ꯑꯅꯤꯒꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯃꯥ, ꯅꯥꯎ ꯅꯣꯏ ꯀꯩꯗꯧꯔꯒꯦ? ꯑꯆꯧꯕ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯇꯣꯝꯕꯅ ꯇꯥꯆꯧ, ꯄꯥꯕꯅ ꯏꯃꯥꯗ ꯐꯨꯔꯤꯕ ꯑꯗꯨꯒ ꯇꯌꯥꯏ ꯑꯩꯈꯣꯏꯅꯤꯁꯨ ꯐꯨꯒꯦ ꯇꯧꯔꯤꯕ꯫ ꯄꯥꯕꯗꯤ ꯀꯥꯏꯗ ꯂꯩ? ꯉꯁꯤꯗꯤ ꯈꯪꯅꯤꯕ ꯏꯄꯥ ꯑꯣꯏꯔꯁꯨ ꯐꯨꯗꯔꯗꯧꯅꯤ꯫ ꯍꯩ 이마기 서우바 나좀나 떠오가노 이마다 아좀나 떠오가노세. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯈꯨꯗꯥꯡꯗꯨ ꯌꯥꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯑꯆꯧꯕꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯁꯤꯡꯒꯤ ꯈꯜꯂꯒ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯃꯨꯡꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯏꯆꯤꯛꯇꯅ ꯈꯠꯅ ꯆꯩꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯆꯧꯕꯗꯨ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯈꯔ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯗꯨꯅ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯣꯝꯅꯅꯕ ꯋꯥ ꯈꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯆꯧꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯑꯉꯥꯡ ꯑꯃ ꯄꯔꯕꯞ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯥꯆꯧ! ꯑꯦ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ? ꯇꯥꯆꯧ, ꯏꯃꯥꯕꯣꯛꯀ ꯏꯄꯟꯒ ꯀꯟꯅ ꯈꯠꯅꯍꯧꯔꯦ꯫ ꯊꯣꯏꯕ ꯅꯪ ꯂꯥꯏꯔꯤꯛꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ? ꯂꯥꯎ ꯑꯗꯨꯗꯤ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯌꯨꯝꯂꯣꯝꯗ ꯄꯔꯕꯞ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯆꯧꯕꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯝ ꯐꯣꯏꯔꯒ ꯃꯅꯥꯎ ꯑꯅꯤꯅ ꯈꯥꯝꯗꯣꯛꯅꯕ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯆꯧꯕ ꯃꯁꯥꯗꯨ ꯐꯥꯊꯕ ꯉꯝꯗ ꯅꯥꯀꯜꯗ ꯁꯝꯕꯜ ꯈꯥꯅꯕ ꯌꯨꯡꯂꯤꯕ ꯎꯀꯛꯇꯨ ꯁꯠꯂꯒ ꯃꯄꯥꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯎꯀꯛ ꯑꯗꯨꯅ ꯊꯣꯝꯂꯛꯄꯗꯨꯗ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ 이마기 서우바 까이노 낭나 떠리부시보 마코이 파봉 감동네 떠리시게. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯀꯣꯟꯈꯠꯂꯝꯃꯤ꯫ ꯌꯥꯏꯃꯒ ꯇꯣꯝꯕꯒꯗꯤ ꯋꯥꯂꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ 바바. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯥꯕꯨꯡ ꯑꯣꯏꯕꯅꯤꯅ ꯍꯤꯛꯅ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯑꯗꯨꯃꯉꯥꯏ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯨꯕꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥꯗꯨ ꯀꯣꯟꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯆꯧꯕꯗꯤ ꯑꯁꯥꯎꯕꯅꯤ ꯍꯦꯃꯟꯗꯅ ꯑꯐꯕꯇ ꯈꯟꯊꯗꯅ ꯇꯧꯔꯨꯕꯗꯨꯅ ꯋꯥꯂꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯁꯥꯗꯨ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯣꯏꯅꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯃꯥ, 이자식 ꯑꯁꯤꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯂꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯔꯝꯃꯤ꯫ 마코이 바보 까이노 낭나 떠리부시보 아픽파 이사싱 아시가 아이부 까람나 레야와 아이브노 마코이 바보. ꯌꯥꯏꯃꯒ ꯇꯣꯝꯕꯒꯅ 바바 낭 아이코이부 타도가 짝기누 바바 낭 짝기누 바바. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯗꯨ ꯃꯄꯥꯕꯨꯡꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕꯗꯤ ꯃꯁꯤ ꯂꯦꯡꯗꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯨꯂꯥꯛꯄꯗꯨꯁꯨ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯂꯣꯏꯅꯅ ꯑꯆꯧꯕꯕꯨ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯒ ꯂꯣꯏꯅꯔꯛꯄ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯅ ꯑꯆꯧꯕꯕꯨ ꯐꯥꯗꯨꯅ ꯋꯥꯌꯦꯟꯅꯕ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯨꯜ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯂꯨꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯋꯥꯌꯦꯟꯕꯅ ꯋꯥꯌꯦꯟ ꯀꯥꯡꯂꯣꯟ ꯅꯥꯏꯅ ꯋꯥꯌꯦꯟ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯑꯆꯧꯕꯗꯨ ꯃꯄꯥ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯀꯩꯁꯨꯝꯁꯪꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯌꯥꯠ ꯇꯥꯕ ꯍꯥꯏꯅ ꯐꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯆꯧꯕꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈ꯭ꯔꯕ ꯇꯨꯡꯗ ꯊꯝꯕꯥꯜꯅ ꯃꯆꯥ ꯌꯥꯏꯃꯒ ꯇꯣꯝꯕꯒꯗꯨ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯆꯥꯎꯅꯕ ꯌꯣꯛꯂꯝꯃꯤ꯫
ꯃꯌꯥꯝꯕꯨꯡꯅ ꯃꯄꯥ ꯍꯥꯠꯂꯨꯕꯗꯨꯅ ꯃꯄꯥ ꯍꯥꯠꯄ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯅꯥꯅꯁꯨ ꯇꯨꯟꯅ ꯇꯤꯟꯅ ꯇꯧꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯆꯍꯤ 3 ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯂꯥꯟꯐꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯌꯥꯎꯔꯕꯗꯤ ꯃꯤꯌꯥꯠ ꯃꯇꯝ ꯀꯛꯊꯗꯨꯅ ꯊꯥꯗꯣꯛꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯩ ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯅꯤꯡꯊꯧꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯑꯃ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯂꯩꯖꯩ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯈꯣꯡꯗ ꯁꯒꯣꯜ ꯑꯃ ꯊꯧꯔꯥꯡ ꯇꯧ꯫ ꯍꯣꯏ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨ ꯊꯣꯛꯈꯤꯕꯒ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯒ ꯂꯥꯟꯃꯤ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯩꯁꯨꯝꯁꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯁꯨꯝꯁꯪ ꯑꯗꯨ ꯌꯧꯕꯗ ꯀꯩꯁꯨꯝꯁꯪ ꯄꯥꯟꯅꯕ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯗꯒꯤ ꯑꯌꯥꯕ ꯄꯤꯗꯨꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯐꯥꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤ ꯂꯩꯔꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯒꯦ? ꯅꯨꯄꯥ ꯑꯃꯅ ꯑꯉꯝꯕ ꯅꯅꯥꯏ ꯑꯩꯗꯤ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯇꯧꯖꯕ ꯅꯠꯆꯗꯦ꯫ ꯑꯩꯒꯤ ꯃꯄꯨꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯑꯩꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯖꯤꯟꯕꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯏꯗꯕ ꯀꯌꯥ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯨꯄꯥꯗꯨꯅ ꯂꯤꯔꯤꯕ ꯑꯣꯏꯗ ꯋꯥꯔꯤ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨ ꯂꯩꯔꯤꯕ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯉꯝꯕ, ꯅꯅꯥꯏ ꯑꯩꯁꯨ ꯏꯔꯥꯜ ꯂꯩꯖꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕꯗꯨꯅ ꯑꯩꯕꯨ ꯂꯝ ꯀꯨꯞꯁꯤꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤ ꯅꯝꯁꯤꯟꯕꯤꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯁꯨ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯇꯪ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯅ ꯑꯁꯨꯝ ꯈꯟꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯐꯥꯖꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤꯅꯣ ꯃꯈꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕꯁꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯅꯥꯝꯇꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯑꯔꯥꯟꯕꯗꯨ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕꯗꯨ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯊꯪꯖꯤꯜꯂꯝꯃꯤ꯫ ꯂꯥꯟꯐꯥ ꯑꯃꯠꯇꯅ ꯑꯆꯨꯝꯕ ꯉꯥꯡꯂꯕꯗꯤ ꯃꯤꯌꯥꯠ ꯃꯇꯝ ꯀꯛꯊꯗꯨꯅ ꯊꯥꯗꯣꯛꯄꯤꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯑꯆꯨꯝꯕ ꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯌꯥꯗꯦꯅꯦ꯫ ꯀꯥꯟꯅꯗꯦ, ꯑꯇꯣꯞꯄ ꯀꯩꯁꯨꯝꯁꯪꯗ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯈꯟꯅ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪ ꯑꯌꯥꯝꯕ ꯆꯠꯇꯨꯅ ꯂꯥꯟꯐꯥꯁꯤꯡꯗ ꯃꯈꯣꯏꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯐꯥ ꯑꯃꯠꯇꯅ ꯃꯈꯣꯏ ꯃꯁꯥꯅ ꯇꯧꯖꯔꯨꯕꯗꯨ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯩꯕꯨ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯂꯥꯟꯐꯥ ꯑꯃꯇ ꯌꯥꯎꯔꯕꯗꯤ ꯃꯤꯌꯥꯠ ꯃꯇꯝ ꯂꯣꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯇ ꯊꯦꯡꯅꯔꯣꯏꯗꯧꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ꯫ ꯑꯗꯨꯕꯨ ꯀꯩꯁꯨꯝꯁꯪ ꯑꯅꯤꯗꯤ ꯋꯥꯠꯂꯤꯗꯅ, ꯑꯁꯤ ꯐꯥꯎꯕꯗꯤ ꯂꯣꯏꯅ ꯆꯪꯂꯒ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯈꯟꯅ ꯅꯤꯡꯊꯧꯗꯨ ꯀꯩꯁꯨꯝꯁꯪ ꯑꯅꯤ ꯋꯥꯠꯂꯤꯕꯗꯨꯁꯨ ꯆꯪꯗꯨꯅ ꯂꯥꯟꯐꯥꯁꯤꯡꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯑꯗꯨ ꯍꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯗꯕꯗꯨꯗ ꯅꯤꯡꯊꯧꯗꯨ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯔꯣꯏꯕꯒꯤ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯆꯠꯀꯦ ꯇꯧꯕꯗ ꯀꯩꯁꯨꯝꯁꯪ ꯄꯥꯟꯅꯕ ꯑꯗꯨꯅ ꯃꯅꯤꯡ ꯏꯀꯣꯟ ꯀꯣꯟꯕꯗ ꯂꯥꯟꯐꯥ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯇꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯁꯨ ꯑꯇꯩꯁꯤꯒ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤꯅꯦ꯫ ꯑꯁꯤ ꯈꯟꯅ ꯅꯤꯡꯊꯧ ꯑꯗꯨ ꯑꯆꯧꯕꯕꯨ ꯐꯥꯖꯤꯜꯂꯤꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯆꯧꯕꯗꯨ ꯃꯃꯥꯏꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯩꯁꯨꯝꯁꯪ ꯄꯥꯟꯅꯕꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯉꯝꯕꯅ ꯋꯥ ꯈꯔ ꯍꯪꯒꯦ ꯍꯥꯏꯔꯤꯅꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯆꯧꯕ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯑꯉꯝꯕ, ꯅꯅꯥꯏꯗꯒꯤꯕꯨ ꯀꯔꯤꯕꯨ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯂꯩꯒꯗꯧꯔꯤꯕꯅꯣꯅꯦ? ꯑꯗꯨꯕꯨ ꯑꯉꯝꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯅꯥꯏꯅ ꯑꯈꯪꯕ ꯑꯣꯏꯔꯕꯗꯤ ꯍꯥꯏꯖꯒꯦ꯫ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯪꯕꯨ ꯀꯩꯁꯨꯝꯁꯪ ꯑꯁꯤ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤꯅꯣ? ꯑꯉꯝꯕ, ꯅꯅꯥꯏ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯄꯥꯗꯣ ꯅꯅꯥꯏꯅ ꯍꯥꯠꯂꯨꯕꯒꯤꯅꯤ꯫ ꯑꯆꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯩꯁꯨꯝꯁꯪ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯂꯛꯄꯁꯤ ꯀꯅꯥꯝꯇꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯕꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯅꯣꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯄꯥꯕꯨꯡ ꯑꯗꯨꯕꯨ ꯍꯥꯠꯂꯨꯔꯤꯕꯅꯣ? ꯑꯉꯝꯕ, ꯀꯔꯝꯕ ꯃꯆꯥꯅꯕꯨ ꯑꯄꯣꯛꯄ ꯃꯄꯥꯕꯨ ꯍꯥꯠꯅꯤꯡꯕꯒꯦ ꯏꯈꯨꯠ ꯑꯁꯤꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯑꯆꯧꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯑꯆꯧꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯔꯦ ꯏꯕꯨꯡꯉꯣ, ꯅꯪ ꯂꯩꯁꯦ, ꯅꯪꯒꯤ ꯀꯅꯥ ꯅꯠꯇꯦ ꯈꯜꯂꯒ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯈꯨꯔꯥꯗ ꯇꯝꯃꯨꯁꯤ꯫ ꯍꯣꯏ ꯑꯉꯝꯕ, ꯅꯆꯥ ꯂꯤꯖꯒꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯄꯥꯕꯨꯡꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯁꯤꯡꯕꯨ ꯇꯠꯇꯅ ꯑꯣꯠꯅꯩꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯍꯧꯗꯅ ꯃꯄꯥꯕꯨꯡ ꯍꯥꯠꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯂꯤꯖꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯆꯧꯕꯕꯨ ꯊꯥꯗꯣꯛꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨꯗꯤ ꯇꯥꯛꯊꯣꯛꯄ ꯄꯥꯝꯂꯝꯗꯦ꯫ ꯐꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇ ꯋꯥꯔꯤꯗꯨꯁꯨ ꯇꯥꯔꯦ꯫ ꯑꯩ ꯌꯦꯡꯉꯝꯕꯗ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯇꯝꯂꯨꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯗꯨ ꯀꯧꯈꯠꯂꯝꯃꯤ꯫ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯄꯥꯃꯦꯜꯅ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯀꯧꯕꯤꯕꯕꯣ?" ꯂꯨꯆꯤꯡꯕ, "ꯑꯩꯁꯦ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯃꯦꯜꯗ ꯃꯍꯥꯛꯅ ꯀꯩꯁꯨꯝꯁꯪ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯂꯨꯕ ꯑꯃꯗꯤ ꯑꯆꯧꯕ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ "ꯂꯨꯆꯤꯡꯕ, ꯑꯩꯅ ꯅꯪꯕꯨ ꯀꯧꯈꯠꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯀꯩꯁꯨꯝꯁꯪꯗ ꯊꯦꯡꯅꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯤꯌꯥꯠ ꯃꯇꯝ ꯀꯛꯊꯗꯨꯅ ꯃꯥꯕꯨ ꯃꯌꯨꯝꯗ ꯊꯥꯗꯣꯛꯈꯤꯅꯕ ꯅꯪꯅ ꯈꯔ ꯁꯤꯜꯂꯨ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯐꯅꯕ ꯁꯤꯟꯖꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯃꯦꯜꯗꯨ ꯅꯤꯡꯊꯧꯗ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯟꯊꯗꯅ ꯊꯨꯅ ꯑꯆꯧꯕꯅ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯥꯟꯃꯤ ꯈꯔ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯑꯆꯧꯕꯕꯨ ꯃꯤꯌꯥꯠ ꯃꯇꯝ ꯂꯣꯏꯗꯨꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯈꯤꯅꯕ ꯌꯥꯊꯪꯁꯨ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯆꯧꯕꯗꯤ ꯃꯥꯒꯤ ꯃꯤꯌꯥꯠ ꯃꯇꯝ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯕ ꯌꯥꯔꯦ ꯇꯥꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ "ꯑꯉꯝꯕ, ꯃꯤꯁꯛ ꯑꯣꯟꯅꯗꯕ꯭ꯔꯥ? ꯅꯅꯥꯏ ꯑꯩꯗꯤ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗꯒꯤ ꯄꯨꯟꯁꯤ ꯂꯣꯝꯗ꯭ꯔꯤ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯍꯨꯀꯨꯝ ꯄꯤꯈꯤꯕꯅꯤ." "ꯀꯩꯁꯨꯝꯁꯪ ꯄꯥꯅꯕꯗꯨꯅ ꯏꯕꯨꯡꯉꯣ, ꯃꯗꯨ ꯆꯠꯅꯔꯔꯣꯏ꯫ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯅ ꯅꯪꯕꯨ ꯅꯌꯨꯝꯗ ꯍꯟꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯤ." ꯋꯥꯗꯨ ꯇꯥꯕꯗ ꯑꯆꯧꯕ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯌꯨꯝꯗ ꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯝꯕ ꯀꯥꯒꯤ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯈꯟꯖꯤꯟꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯑꯆꯧꯕ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯒꯅꯤ ꯈꯟꯕꯗ ꯀꯔꯝꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯁꯛꯐꯝꯗꯨ ꯎꯠꯀꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎ ꯑꯅꯤꯕꯨ ꯎꯟꯅꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯆꯧꯕꯗꯨ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯆꯀ꯭ꯔꯤꯗ ꯆꯦꯡ ꯆꯣꯏꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯆꯧꯕꯅ, "ꯏꯃꯥ!" ꯊꯝꯕꯥꯜ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ ꯃꯀꯣꯏ ꯃꯔꯥꯡ ꯏꯆꯣꯝ ꯆꯣꯝꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯅꯥꯅꯣ ꯅꯪꯕꯨ ꯏꯕꯨꯡꯉꯣ?" "ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯆꯧꯕꯅꯤ ꯏꯃꯥ." ꯊꯝꯕꯥꯜ ꯃꯤꯌꯥꯠ ꯇꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯛꯄꯗꯨꯗ ꯏꯪꯉꯪꯉꯛꯂꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯑꯆꯧꯕ, ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂꯣ? ꯅꯠꯇꯦ, ꯏꯃꯥꯒꯤꯁꯤꯕꯨ ꯃꯪ ꯑꯣꯏꯔꯤꯕ꯭ꯔꯅꯦ ꯑꯆꯧꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯍꯔꯥꯎꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯕꯨ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠꯅ ꯊꯦꯡꯗꯨꯅ ꯃꯪ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯌꯦꯡꯖꯔꯝꯃꯤ꯫ "ꯏꯃꯥ, ꯃꯪ ꯅꯠꯇꯤꯌꯦ, ꯇꯥꯏꯕꯛꯅꯤ. ꯅꯁꯥꯒꯤ ꯃꯤꯌꯥꯠ ꯂꯣꯏꯗꯨꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯔꯛꯂꯕꯅꯤ." "ꯏꯃꯥꯒꯤ ꯌꯥꯏꯃ, ꯑꯇꯣꯝꯕ, ꯅꯈꯣꯏ ꯇꯥꯆꯧ ꯂꯥꯛꯂꯦ. ꯃꯩ ꯑꯣꯛꯅꯕ ꯇꯧꯔꯣ ꯂꯥꯎꯅꯦ ꯅꯣꯏꯕꯣ." ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎꯅ ꯃꯌꯥꯝꯕꯨꯡꯕꯨ ꯃꯩ ꯑꯣꯛꯅꯕ ꯍꯥꯏꯗꯨꯅ ꯆꯔꯨ ꯃꯄꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯨꯡꯕꯨ ꯃꯩ ꯑꯣꯛꯊꯣꯛꯂꯝꯃꯤ꯫ ꯌꯥꯏꯃꯒ ꯇꯣꯝꯕꯒꯅ, "ꯇꯥꯆꯧ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯌꯥꯝꯕꯨꯡꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯆꯧꯕꯁꯨ ꯃꯅꯥꯎ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯆꯧꯕ ꯍꯜꯂꯛꯂꯦ ꯇꯥꯕꯗ ꯈꯨꯜꯂꯩꯀꯥꯏꯗꯨ ꯀꯤꯅꯗꯨꯅ ꯊꯝꯕꯥꯜ ꯃꯃꯥ ꯃꯆꯥꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯃꯃꯤꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯀꯤꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯔꯤꯉꯩꯗ ꯇꯣꯝꯕꯗꯨ ꯃꯥꯁꯨ ꯌꯥꯎꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯅ, "ꯌꯥꯔꯣꯏ." ꯑꯃꯅ ꯑꯃꯨꯛ, "ꯏꯇꯥꯎ, ꯃꯈꯣꯏꯒꯤ ꯃꯌꯥꯝꯕꯗꯣ ꯍꯜꯂꯛꯂꯦ ꯍꯥꯏꯕꯅꯤ. ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯅꯕꯅꯤ. ꯑꯗꯨꯗ ꯇꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯐꯨꯕꯤꯕ ꯇꯥꯔꯦ. ꯑꯗꯨꯝ ꯌꯥꯎꯍꯜꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯇꯩꯗꯨ ꯇꯣꯝꯕꯕꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯗꯨꯗ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯕꯁꯨ ꯃꯌꯥꯝꯕꯨꯡ ꯀꯤꯕꯗꯒꯤ ꯅꯝꯗꯨꯅ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯑꯆꯧꯕꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯡꯌꯥꯗꯒꯤ ꯁꯤꯡ ꯈꯔ ꯆꯜꯂꯨꯔꯒ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯝꯕꯤꯗ ꯄꯥꯈꯪ ꯃꯆꯥ 2-3ꯅ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯂꯝꯕꯤ ꯊꯠꯂꯤꯕꯗꯨ ꯎꯔꯝꯃꯤ꯫
ꯑꯆꯧꯕꯅ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯂꯝꯕꯤ ꯊꯠꯂꯤꯁꯦ? ꯈꯝꯕꯇꯣꯟꯅ ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯗ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯂꯤꯛꯂꯥꯅ ꯃꯥꯅ ꯍꯥꯏꯁꯦ ꯇꯧꯁꯤꯟꯅꯔꯤꯅꯤ꯫ ꯈꯝꯕꯇꯣꯟꯅ ꯂꯤꯛꯂꯥ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯅꯪ ꯑꯩꯒꯁꯦ ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅ ꯁꯤꯡꯅꯗꯨ ꯂꯩꯔꯕꯅꯤ꯫ ꯑꯆꯧꯕꯅ ꯏꯕꯦꯝꯃ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ? ꯂꯤꯛꯂꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯆꯧꯕꯗꯨ ꯏꯉꯛꯉꯛꯅ ꯑꯗꯨꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯇꯧꯔꯝꯂꯤ ꯃꯇꯧꯁꯤꯅ ꯀꯔꯤꯅꯣ? ꯏꯕꯨꯡ, ꯅꯨꯄꯥꯁꯦ ꯑꯩꯅ ꯄꯥꯝꯗꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯅꯝꯗꯅ ꯊꯥꯖꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯇꯧꯐꯝꯕꯨꯗꯤ ꯊꯣꯛꯇꯦ, ꯑꯗꯣ ꯃꯁꯥꯅ ꯌꯥꯗꯕꯤꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯅꯝ ꯍꯥꯗꯨꯅ ꯍꯦꯛꯇ ꯇꯧꯕꯁꯤꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯈꯝꯕꯇꯣꯟꯅ ꯃꯐꯝꯁꯦ ꯂꯤꯛꯂꯥ ꯑꯩꯈꯣꯏꯅꯤꯒꯤꯅꯤ, ꯃꯁꯤꯗ ꯅꯪꯅ ꯌꯥꯎꯐꯝ ꯊꯣꯛꯇꯦ, ꯉꯁꯥꯏ ꯌꯥꯝ ꯊꯨꯅ ꯆꯠꯊꯣꯛꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯇꯣꯟꯅ ꯂꯤꯛꯂꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯆꯧꯕꯅ ꯈꯝꯕꯇꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ꯫ ꯃꯁꯤ ꯃꯊꯧꯁꯨ ꯅꯠꯇꯕꯁꯤꯗ ꯃꯊꯧ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯅꯦ꯫ ꯍꯩ ꯃꯁꯤꯃꯨꯛꯇ ꯃꯋꯦꯝꯕꯁꯤ ꯊꯨꯒꯥꯏꯕꯁꯦ꯫ ꯈꯝꯕꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ ꯑꯅꯤ ꯑꯍꯨꯝꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯆꯧꯕꯕꯨ ꯐꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕꯅ ꯃꯈꯣꯏ ꯂꯣꯏꯅ ꯐꯨꯊꯔꯝꯃꯤ꯫ ꯑꯁ ꯁꯤꯗꯤ ꯅꯥꯍꯦ, ꯆꯦꯜꯍꯧꯔꯁꯤ꯫ ꯈꯝꯕꯇꯣꯟ ꯅꯪ ꯈꯪꯅꯤꯕ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯇꯣꯟ ꯑꯆꯧꯕꯗ ꯃꯈꯨꯠ ꯁꯤꯡꯂꯝꯂꯒ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏꯁꯤꯡꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯆꯧꯕꯁꯨ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯁꯤꯡꯀꯣꯛꯊꯣꯡꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯏꯕꯨꯡꯅ ꯅꯆꯜꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯃꯇꯨꯡꯗꯤ ꯍꯩꯅ ꯁꯤꯡꯅ ꯆꯠꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯁꯤꯡꯀꯣꯛꯊꯣꯡꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯕꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯗꯤ ꯑꯆꯧꯕꯅ ꯆꯠꯈꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯤꯛꯂꯥꯅ ꯑꯆꯧꯕꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯒꯤ ꯃꯃꯥꯅ ꯏꯕꯦꯝꯃ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ? ꯅꯠꯇꯦ, ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥꯗꯣ ꯄꯥꯝꯗꯗꯅ ꯀꯅꯥꯒꯤ ꯃꯄꯥ ꯍꯥꯠꯄ ꯃꯆꯥꯗꯨꯕꯨ ꯅꯪꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯏꯃꯦ? ꯏꯃꯥ, ꯄꯥꯝꯗꯕ ꯍꯥꯏꯁꯦ ꯄꯥꯝꯗꯦꯗꯨꯅꯤ꯫ ꯅꯣꯏꯒꯤ ꯏꯅꯥꯈꯨꯟꯕ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯁꯛ ꯌꯥꯝ ꯍꯥꯎꯇꯦ, ꯑꯩ ꯍꯩꯅꯗꯦꯕ꯫ ꯉꯥꯏꯈꯣ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯄꯥꯝꯗ꯭ꯔꯒ ꯃꯄꯥ ꯍꯥꯠꯄ ꯃꯆꯥꯗꯨꯗꯅ ꯀꯔꯤꯒꯤ ꯄꯥꯝꯂꯤꯕ? ꯂꯤꯛꯂꯥ ꯃꯃꯥꯅ ꯑꯆꯧꯕꯒꯤ ꯀꯔꯤ ꯃꯇꯤꯛ ꯃꯒꯨꯜꯗꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯌꯨꯅꯦ ꯏꯃꯥ, ꯈꯪꯗꯦꯗ, ꯉꯥꯡꯂꯤ ꯃꯈꯩꯁꯨ ꯇꯥꯅꯤꯡꯉꯤ, ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡꯁꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅꯇ ꯂꯩꯅꯤꯡꯉꯤ꯫ ꯂꯤꯛꯂꯥꯒꯤ ꯃꯄꯥꯅ ꯍꯦ ꯉꯁꯥꯏꯗꯒꯤ ꯇꯥꯕꯅꯤ, ꯅꯃꯥꯅ ꯆꯥꯟ ꯁꯥꯟꯅꯩ ꯋꯥꯔꯤꯗꯣ ꯇꯥꯕ ꯌꯥꯝ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯄꯥꯕꯨꯡꯅ ꯂꯤꯛꯂꯥꯗ ꯑꯆꯧꯕꯒ ꯅꯛꯁꯤꯟꯅꯗꯅꯕ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯁꯨ ꯃꯄꯥꯕꯨꯡꯕꯨ ꯀꯤꯕꯅ ꯃꯄꯥꯕꯨꯡꯅ ꯉꯥꯡꯕ ꯑꯗꯨꯗꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯤꯛꯂꯥ ꯃꯄꯥ ꯃꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯆꯧꯕꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯈꯝꯕꯇꯣꯟꯗꯨ ꯂꯤꯛꯂꯥꯅ ꯑꯆꯧꯕꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨ ꯎꯕꯗ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯍꯥꯏꯁꯤꯅ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯀꯩꯁꯨꯝꯁꯪꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯗꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯑꯣꯏꯔꯅꯤꯁꯦ꯫ ꯈꯝꯕꯇꯣꯟꯒꯤ ꯈꯧꯕꯨꯅꯥꯏꯅ ꯏꯌꯥꯝꯕ, ꯃꯁꯤ ꯏꯌꯥꯝꯕꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯇꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤꯔꯣ? ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯃꯥꯒꯤ ꯑꯃꯨꯛꯀꯤ ꯈꯨꯠꯊꯥꯗ ꯅꯠꯇ꯭ꯔꯣ ꯇꯟꯗꯟ パイꯗꯅ ꯉꯥꯎꯗꯨꯅ ꯆꯦꯟꯈꯤꯕꯗꯣ? ꯏꯔꯥꯏ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯗꯤ ꯅꯥꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤ꯫ ꯃꯁꯤ ꯐꯔꯛ ꯌꯥꯝꯅ ꯇꯥꯕ ꯃꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯑꯆꯧꯕꯕꯨ ꯀꯔꯝꯅ ꯃꯥꯡꯅꯕ ꯁꯤꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯕ ꯁꯨꯝ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯌꯥꯝꯕ, ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ꯫ ꯀꯩ ꯋꯥꯅꯣꯅꯦ? ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯗꯤ ꯍꯧꯗꯣꯔꯛꯀꯅꯨꯀꯣ꯫ ꯏꯌꯥꯝꯕ, ꯑꯇꯩ ꯅꯠꯇꯦꯗ, ꯃꯥꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯃꯄꯥ ꯍꯥꯠꯄꯒꯤ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯅ ꯍꯨꯔꯥꯟꯕꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯊꯕꯛ ꯑꯃꯒ ꯑꯃꯨꯛ ꯅꯝꯗꯨꯅ ꯃꯔꯥꯟ ꯁꯤꯖꯤꯜꯂꯁꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯇꯩꯃ ꯂꯤꯛꯂꯥꯅ ꯀꯩꯁꯨ ꯑꯆꯧꯕꯗ ꯉꯥꯎꯔꯤꯕꯁꯦ ꯉꯥꯎꯔꯣꯏꯗꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯂꯩ ꯋꯥꯅꯤ꯫ ꯀꯥꯟꯅꯗꯦ, ꯌꯥꯝꯅ ꯊꯨꯅ ꯃꯥꯕꯨ ꯍꯨꯔꯥꯟꯕꯒꯤ ꯃꯤꯡꯊꯣꯜ ꯄꯤꯅꯕ ꯈꯨꯠꯆꯤꯟ ꯊꯧꯔꯥꯡ ꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯇꯣꯟ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏꯁꯤꯡꯗꯨꯗ ꯑꯆꯧꯕꯕꯨ ꯀꯨꯞꯅ ꯁꯦꯟꯅꯧ, ꯑꯗꯨꯒ ꯇꯥꯟꯖꯥ ꯐꯪꯕꯗ ꯍꯨꯔꯥꯟꯕꯒꯤ ꯃꯔꯥꯜ ꯑꯃ ꯁꯤꯅꯕ ꯍꯣꯠꯅꯧ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯈꯝꯕꯇꯣꯟꯒꯤ ꯈꯧꯕꯨꯅꯥꯏꯁꯤꯡꯗꯨꯅ ꯑꯆꯧꯕꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯐꯪꯗꯨꯅ ꯂꯣꯟ ꯑꯆꯧꯕ ꯍꯣꯏꯒꯤ ꯊꯪꯅꯕꯒꯤ ꯁꯟ ꯑꯗꯨ ꯑꯆꯧꯕ ꯍꯣꯏꯒꯤ ꯁꯪꯒꯣꯏ ꯃꯁꯤꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯪꯅꯕꯒꯤ ꯏꯃꯨꯡꯁꯨ ꯃꯈꯣꯏꯒꯤ ꯁꯟꯗꯨ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯆꯧꯕꯒꯤ ꯁꯪꯒꯣꯏ ꯃꯁꯤꯗ ꯄꯨꯜꯂꯤꯕꯗꯨ ꯊꯦꯡꯅꯔꯛꯂꯝꯃꯤ꯫ ꯊꯪꯅꯕꯒꯤ ꯃꯧꯗꯨ ꯁꯥꯎꯅ ꯂꯥꯛꯇꯨꯅ
ꯏꯅꯦ ꯏꯅꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯊꯝꯕꯥꯜꯁꯨ ꯃꯧꯗꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯄ꯭ꯔꯕꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯕꯦꯝꯃ ꯀꯩꯗꯧꯔꯦ? ꯀꯩꯗꯧꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯁꯟꯁꯤ ꯅꯈꯣꯏꯒꯤ ꯁꯒꯣꯏ ꯃꯁꯤꯁꯤꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯀꯩꯗꯧꯕꯒꯤꯅꯣ? ꯊꯝꯕꯥꯜ ꯃꯧꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯁꯥꯎꯅ ꯃꯆꯥꯁꯤꯡꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯀꯅꯥꯅ ꯁꯟꯁꯤ ꯍꯨꯔꯥꯜꯂꯨꯔꯤꯕꯅꯣ? ꯍꯩ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯃꯥꯗ꯫ ꯃꯆꯥ ꯑꯍꯨꯝꯃꯛ ꯀꯅꯥꯝꯇꯅ ꯁꯟꯗꯨ ꯍꯨꯔꯥꯜꯂꯨꯗꯕꯅ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯊꯝꯕꯥꯜꯗꯨ ꯁꯥꯎꯅ ꯃꯆꯥꯁꯤꯡꯗ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯃꯃꯥꯅ ꯃꯅꯥꯎ ꯑꯅꯤꯕꯨꯁꯨ ꯆꯩꯕꯤꯕꯗꯨꯗ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯅꯪ ꯑꯁꯦ ꯏꯃꯥꯅꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯇꯛꯇ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯃꯥ ꯀꯧꯔꯛꯀꯅꯣ, ꯅꯪ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯀꯅꯣ꯫ ꯅꯪꯒꯨꯝꯕ ꯏꯆꯥꯕꯨ ꯐꯪꯖꯒꯗꯕꯩ ꯃꯍꯨꯠ ꯃꯄꯣꯛ ꯑꯁꯦ ꯏꯃꯤꯠꯇ ꯏꯆꯥ ꯎꯔꯝꯗꯕꯅ ꯍꯦꯟꯅ ꯐꯕꯅꯦ꯫ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯨ ꯌꯥꯔꯣꯏ꯫ ꯂꯥꯎ ꯌꯥꯏꯃ, ꯑꯇꯣꯝꯕ, ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒ ꯑꯇꯣꯝꯕꯒꯗꯨ ꯃꯈꯨꯠ ꯆꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯕꯞ ꯆꯪꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯡꯖꯥꯎ ꯑꯗꯨ ꯁꯥꯍꯨꯝ ꯅꯥꯏꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯆꯧꯕ ꯎꯄꯥꯏ ꯂꯩꯇ ꯅꯤꯡꯕ ꯀꯥꯏꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯊꯪꯅꯕꯒꯤ ꯃꯧ ꯑꯗꯨꯁꯨ ꯄꯩꯊꯣꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯆꯧꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯇꯞꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯃꯥꯏꯀꯩ ꯈꯪꯗ ꯃꯈꯣꯡꯅ ꯄꯨ ꯃꯥꯏꯀꯩ ꯑꯃꯗ ꯂꯦꯞꯇꯅ ꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯆꯧꯕꯅ ꯁꯟ ꯍꯨꯔꯥꯟꯕꯒꯤ ꯄꯥꯎꯗꯨ ꯈꯨꯜ ꯄꯨꯝꯕ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯒꯤ ꯃꯃꯥꯅ ꯂꯤꯛꯂꯥꯗ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯃꯄꯥ ꯍꯥꯏꯕ ꯃꯆꯥꯅꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯅ? ꯅꯥꯇꯩ ꯆꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯛꯂꯤꯔꯣꯏꯅꯦ꯫ ꯍꯥ, ꯎꯔꯕ ꯅꯠꯇ꯭ꯔꯣ, ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ ꯇꯣꯛꯂꯣ ꯌꯥꯔꯦꯕ, ꯑꯩꯗꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯅꯤ ꯍꯥꯏꯁꯦ ꯈꯜꯂꯨꯗꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ, ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯗꯨꯒ ꯑꯣꯏꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯃꯥꯅ ꯂꯤꯛꯂꯥꯕꯨ ꯈꯝꯕꯇꯣꯟꯗ ꯂꯨꯍꯣꯡꯅꯕ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯗꯨ ꯍꯥꯟꯅꯗꯤ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯟꯅ ꯇꯛꯃꯟꯕꯗꯨꯗ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯆꯧꯕꯗꯨ ꯊꯨꯡꯐꯝ ꯂꯩꯇ ꯀꯩꯊꯦꯜ ꯃꯆꯥꯗ ꯈꯔ ꯌꯥꯔꯦꯛ, ꯃꯤꯒꯤ ꯁꯩꯖꯤꯟ ꯁꯌꯥꯗ ꯈꯔ ꯂꯦꯛ, ꯑꯐꯪ ꯑꯐꯪꯕ ꯁꯨꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯤꯛꯂꯥꯗꯨ ꯃꯃꯥ ꯃꯄꯥꯅ ꯅꯝꯗꯅ ꯈꯝꯕꯇꯣꯟꯗ ꯊꯥꯖꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯗꯗꯤ ꯈꯝꯕꯇꯣꯟꯅ ꯂꯤꯛꯂꯥꯕꯨ ꯂꯨꯅ ꯆꯥꯅ ꯂꯣꯏꯅꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯥ 3-4 ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯈꯝꯕꯇꯣꯟꯅ ꯂꯤꯛꯂꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯅꯤꯡꯉꯤ ꯐꯨ, ꯆꯩꯅꯤꯡꯉꯤ ꯆꯩ, ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯂꯒ ꯍꯟꯖꯤꯜꯂꯛꯄ, ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯒꯅ ꯍꯟꯖꯤꯜꯂꯛꯇꯕ ꯇꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯈꯝꯕꯇꯣꯟꯒꯤ ꯃꯇꯧꯗꯨꯗ ꯈꯥꯡꯕ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯈꯥꯡꯕꯗ ꯌꯥꯝ ꯋꯥꯔꯦ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯕꯨ ꯑꯁꯨꯝꯅ ꯂꯣꯏꯅ ꯇꯧꯅꯕ꯭ꯔꯣ? ꯌꯥꯝ ꯋꯥꯔꯦ ꯏꯃꯥ, ꯌꯥꯝ ꯋꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯋꯥꯔꯛꯂ ꯃꯇꯝꯗ ꯃꯃꯥ ꯀꯧꯗꯨꯅ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯆꯧꯕꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯕꯛ ꯁꯨꯕꯒꯤ ꯃꯤ ꯅꯦꯛꯄ ꯂꯥꯛꯂꯕꯗꯤ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ, ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯨ ꯃꯁꯛ ꯂꯣꯠꯂꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯅꯨꯡꯗꯨꯝ ꯊꯣꯡꯂꯛꯄꯗꯒꯤ ꯁꯒꯣꯜ ꯑꯗꯨ ꯆꯩꯅꯥꯗꯨꯅ ꯉꯥꯎꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏꯈꯪꯗ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯁꯨ ꯁꯒꯣꯜ ꯆꯨꯞꯂꯤꯗꯨ ꯀꯟꯅ ꯐꯥꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕꯗꯨ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯂꯛꯅꯕ ꯑꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯃꯥꯏꯀꯩ ꯁꯂꯥꯏꯈꯪꯗ ꯆꯦꯟꯕꯗ ꯄꯣꯠꯐꯝ ꯑꯃꯗ ꯊꯧꯖꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯆꯧꯕꯅ ꯈꯣꯡꯂꯩ ꯊꯨꯅ ꯁꯒꯣꯜ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯄꯣꯠꯐꯝ ꯑꯗꯨꯁꯨ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯁꯨ ꯑꯃꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯗꯦ꯫ ꯑꯆꯧꯕꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯅ ꯄꯦꯟꯕꯤꯗꯨꯅ ꯑꯆꯧꯕꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯎꯕꯨ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯆꯧꯕꯕꯨ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯆꯧꯕꯗꯤ ꯃꯍꯥꯛꯅ ꯑꯉꯝꯕꯅꯤ ꯈꯜꯂꯨꯕꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯁꯨ ꯑꯆꯧꯕ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯀꯣꯅꯨꯡꯗ ꯂꯩꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯕꯨ ꯑꯆꯧꯕꯒꯤ ꯃꯐꯝꯗ ꯊꯥꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯆꯧꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫